Nupi oibisingi uterus mapangal kannaba amadi uterus ka mari lenaba any problem samna hairabada PCOD ki problem leiba period chang naina laktaba laagasu angang oyu yadaba amadi period ki manungda puk thinba yekba tawba sigi problem singa sida kanaba practice karanga si tawminasi ihan hanbada ningang phumba kogi ningang phumdi yamna phai mane ningang phambirani angam bichangda khong ani dis mane phaktok aduga khut ani sina smile khuji paibega isagi angam bichangda phaktok piro sigi position sida normal breathing da second manga tara trauma kun leibia 1 2 3 4 5 6 7 8 9 10 release amuka tawsi phaktok pirani 1 2 3 4 5 6 7 8 9 10 release mana round ahum dagina manga dagina tara phobo tobe aduga kanagumba khwang yamna naba nadra khu yamna naba mi singdi sigi position sida phambi ganu try tawge haragana siguma block ama lobiraba dusmanna phambi ba sigi support lorga phambi ba sigi block sinatra jo khogi yumda ugi phan nadra plastic ki phan lebidu adu phamaga tarsu ya sigi position sida khong yari makai phakko pirani aduga khut ani sina amu pressure piraga smaina phaktopa maintain tawbiro 1 2 3 4 5 6 7 8 9 10 release smaina support loga tawrasu ya round manga dagina tara phawba ani suba practice asina sigi position sida twisting tawgani khut nama smaina khong ani sigi marak thambiraba khut atopa smaina haigala ani aduga khut mathak thangbuki khudon jesma yengbigdaba simu mayai la ani duga atopa simu thangkapigdaba smaina normal breathing da round tara dagina kun fawba loosening practice tawba matungda maintain tawni smaina 1 2 3 4 5 6 7 8 9 10 smaina round tara trauma kun tawba matungda maintain tawbiro normal breathing khut ama hegala ani khut mathak thangbagi khut ki khudon jesma yengbirani 1 2 3 4 5 smaina second manga dagina tara fawba lebi 1 2 3 4 5 relax mana maintain tawbuji second manga dagina tara tara dagina trauma trauma dagina kun isagi ngamdebi changda nomogi masing kita henggatpi aduga fazana ningang phambang ngamba habiti sigi support yauna phambang ngamba mi singjas mai phambirani aduga hujiki practice to chap manana tawbirani 1 2 3 4 5 6 7 8 9 10 mana round tara trauma kun tawba matungda maintain tawbiro khudon ni 1 2 3 4 5 so mana second manga tara trauma kun maintain tawbiyai 1 2 3 4 5 come back relax ahum suba practice tana smana ningang phambirani khutsi mang da smai thambirani aduga tapna smai khongje tingna hoga pirani aduga mu phamba ko smaina round tara trauma kun tara matungda maintain tawni normal breathing da 1 2 3 4 5 6 7 8 9 10 maintain the zero normal breathing the 1 2 3 4 5 6 7 8 9 10 relax smaina nuti tawkanda khuchi smaina nogi changsin biro ko smaina changsin daga tawbiro duga final da smaina ankle ji khongjeng ni pai ga tawsu ya smaina daba round tara trauma kun aduga last da
maintain normal breathing the second manga dagina tara fawba tawbiyu sigi aroibagi practice si kanagumba gi BP yamna wangba have the hypertension leiba heart ki any problem leiba hernia glaucoma mid pressure leiba adigi khong yamna naba khu yamna naragadi sigi aroiba practice haugat hauda toba practice tobiganu adu sigi practicing asi ko uterus si mapangal kalhan badana tana constipation khong hamaya daba chaba tubdaba sigi problem singsidu yamna kanaba practice ni loinana hakchangi ning hip amadi khongi part sima pangan kalhan badana tana sigi jaga sigi noibasu hanthali